Direct selling natragana network marketing gi concept natraga business ki matang da wari torpa matamda yamna toina question ama khage khoi nei tat nai khoi ne ta daga dum lai question sidi karino hai ta ga di ibona nga tori du oi da ni ko oi da na mayam am to bani khoi su oi da na to bani masigi business sidi mathak ta leiriba mi sing sikatani kana ga do se do ga matung da lai ba yauri ba mayam sing sidi paisa mangba matam mangba na tana makhoi da sukan kana da bani karim kana da bani tawru no kana roi oi roi asigi question jigi answer masi amakta analyze tawra kana khoi na tang khandara ga yeng ba matam da aina mo hangni ba question di natraga aina hangduna lai ba question di karino hai tar ga di ngasigi direct selling gi concept sigi makhada network marketing sigi makhada mi mayam amadi success oibasu yauri yaudaba nate mayam amdi yauri aduga mayam amasu hujik success oidre ai adubu success oiriba mi singjiga success oidriba mi singjiga kari khena bage success oidriba mi singchi tasengna network marketing ki makhada aikoina proven system network marketing gi it magi company singji gi system jingje proven system ni na aikoina khallaga lairibani masi makoina success oigrabani na makhoi gi lambel sida chatlaga di success oiragani haiba igi proven system ama lairabani lairiba proven system si success oi hodriba mi singsina yamna tasengna makhoi implement tawrakanda action taker ama oina makhoi thabak si tawgibara natraga just makhoi wakhalda makhoi gi pokning da khaktang khallaga thabak tu itau tawdana achumba mong amada tawdana moi laihibara makhoi na tasengna success oidriba si karigi damakta success oiriba mi singsida karamna success oigani haibagi masagi manungda yamna curiosity natraga yamna khangba hainingba oida yadi haibagi makhoi gi yamna challenging oiva ihul natragana honaba amaga loinana makhoi singsi tawkibra natraga tawkidrabara haibagi question se aina hojik phawa hangraga lakwa singsida masigi question singsigi answer se tasengna hai taragadi makhoi tasengna tawkide karigomba tawkidraba honadraba isana honadaba isana tawkidaba thabaktugi success ki results di kamaina lakani phamdana leithoga natraga aina kaigomba thabamda tawdana aina honadana wadana paisa tanba yade habasni aikoigi irika iramdam sida chanaba khwaidagi laiba londa da haidar wadana paisa tanba yade nungse sitna una lengde habasni phangge haitaragadi aikoi karigomba khara choidana honaba dai aduna network marketing gi concept si aikoi proven system an haina leire adugo khwaidagi phajaiba proven systems da leiriba posak sidi aikoina leiriba systems gi manungda systems bu yamna fazana khangaga aina systems si da leiriba success path sing si ai fazana follow torakanda implement torakanda action toragadi hairiba masigi system simakta da aibu support to wina bagi damakta yamna pukchel khojentina ba yamna relation fazana leiba yaba aigi successful loiba leaders mayama growing leaders mayama yamna wakalon si manana makoina mentorship natraga guidance pirakanda aina thabak se tawragadi oiba yagadabagi soi daba aigi panthongse adom lei masimakne aina mayamda yamna share tawjaningi ba se aduga aina ngasigi success oidriba mayam sini ta aina hangningi ba su network marketing gi makha sida aikoina success oige natraga athuba matamda tange haiba paisa se khan taragadi yamna fajaba plan amaga loinana yamna categorize oiba aigi implement tawba yaba easy oiba plan amaga loinana system si amaga loinana aina posak sing si matam sida aina implement tawrakanda tawriba posak sida yamna follow up tawinaba natraga guidance tawinaba aigi mentor gi team amana yamna fazana help tawiraga tawba oiba taragadi ai kari tawbagi mai pa oidoino natraga ai kari tawbagi masidagi paisa taloidoino haibasne na haningiba questions direct selling natraga network marketing khagdagi concept nate for every startup natraga kariguma thabak ama hek haubu khudingi hauriba thabak singsida aikoina darkar oibasi karino hai taragadi thabak sibu yamna chumba mongda yamna chumna yamna phajaba guidance natraga mentorship amagi makhada aina masigi thabak se hauragadi tawriba thabak khudimak se aina mai paknabagi yamna achouba chance ama lei aduna aikoigi concept ta mai paktabani oidabani nang tawridu oiroi
नत्रगदा आइसु तौरमगा तोबनी हाइबगी concept से खितंग थादोगा लेरिबा concept से अराइबा नत्रगा proven concept नि proven concept ना इन हंजन हंजन हाइरिसि करिगिनो हाइ तारगदी नसिगी दमकता network marketing दगी लुपा crore अमा तानबा यावरिबा crore अनि तानग्रिबा लाख खरा तालिबा खुदिमक्सिसु मखोइजु कराइदगिनो हाइबा तारगदी मखोइजु लोइनबक जीरो दगी हौगिबा गातनी असुगुम्बा जीरो दगी हौग्रबा एक्सपीरियंस लेरबा मियोइसिंगसिना डायरेक्ट सेलिंग की बिजनेस सिगा अतोप बिजनेस का खेना हलिबसि करिगिनो हाइ तारगदी अतोप बिजनेस सिंगददी लेकाइसिदा आइना मार्केट सिदा बिजनेस तौबा मतमदा थंगनरबा आइगी मार्केट की कंपीटिटर मैमसिना इंगोंदा तसिंगना ताकपिरगा नत्रगा हेल्प तौरगा इंगोंदा आई बिजनेस से हौरोइ यामना कंपीटिटिव होइबा मार्केट अमदा इचकनी अदुगा खुदिमक्से आइना इसागी ज्ञान नत्रगा लेरिबसिंगसि अप्लाई तौरगा एक्सपेरिमेंट तौरगा आइना पोसकसिंगसि माइ पाकनाबा होनाजरकपनी However, direct selling की concepts study करिनो success ओइग्रिबा मिसक सिंगसे एज इन टीम मोइना कोइना पुलअप मयाम से काना मिनरनबा अखोइ की ग्रोथ से पुलअप ओइना लामिनबा याबा concept अमा लेबनिना मखोइ खुदिमंगसु मखोइना लेबे एक्सपीरियंस है यस मसिगी स्ट्रेटजीज की मखादा नत्रगा मसिगी मोंगसि मखादा मिंगोंदा वारी सारगदी नत्रगा मिंगोंदा इंट्रोड्यूस तौरगदी इनवाइट से सक्सेस होइगनी नत्रगा सेल की क्लोजिंग से सक्सेस होइगनी मिंगोंदा लाकपा याबगी concept से लेसी ओरगदी मी से यावरो ओइ तौरो ओइ हाइबगी concept से मखोइना ताकपीबा अफाइबगी concept अमा अखोइदा ट्रेनिंग सिस्टम अमा सपोर्ट सिस्टम अमा यामना फजना लई मसिमकनी अखोइना फजना फॉलो तौरकांदा आइना इंप्लीमेंट तौरगदी ngangnariba oide oidabani haibagi concept se masi sungsoi soidana lapthorkani amuksu khanaraga yengbada hojiki matam sida direct selling gi future si yamna yang launa yamna professional oina career amoina koi hojik tawba honare aduna ahanba maktada drimas gaikna irisa singbo amuka hanna aigi youtube channel sida taramna okchari amasong ikai khona bo ochari aduga ngasigi video sida karamna aikoina life changing opportunity ni na aikoina lauriba next money gi concept se direct selling sida another revolution ama oina kumdhariba an innovative way of earning na aikoina kumdhariba plan di khoi mem na yangminagre khangminagre plan khangbi da boy taragadi im se link ta plan je pisage madugi plan chom yengbiu video si yengdri gi mamang da plan ja hana yengbiu aduga masigi makha sida sigi innovative way of earning sigi revolutionary oiba khoi gi earning si toge hai taragadi kamaina khoi yamna achumba mongda step se start tawdage have se ngasi gi video sida share tawjage khoi gi han han bada hangning ibasi ekhoina set tawriba khoi gi formula ma khalai first 90 days ki capsule plan ma khalai sigi first 90 days ki capsule gi plan manung sida yamna important oiba phase ni ekhoina sida tawda wase 90 days ne aina igi future sigi masigi direct selling concepts ki makhada aina success oigani natraga oiroi habagi concepts 90 days sigi manungda decide tawani aina pamjariba kari gidamakta aina masigi business se hauribano aigi financial freedom gi matangdagi oiro extra source of income taningbagi matangdagi oiro natraga aigi personality da personal transformation ama yamna leadership grooming tawagi concept namani haiba oiro masigumba aina fangningiba mayam natraga to misaksin help tawningbagi ni haiba oiro sigumba concept singse aina phange hai targadi first 90 days da horokpa matamje kari haini akhoi gi chumna horak targadi 90 days da chumna fajana horokita dagi the right starting si yam chumna ina horokki oi targadi ai lakadariba posaksin chu dum chumna dum horaga lakani ᱡᱚᱫᱮ ᱟᱝᱟᱝ ᱫᱤ ᱱᱤᱝ ᱛᱷᱟᱫᱟ ᱠᱷᱟᱝᱤ ᱦᱟᱭᱵ ᱵᱤᱥᱟᱠᱯᱤ ᱤᱝᱜᱟই ᱢᱟᱛᱟᱢ ᱫᱟᱜᱤ ᱟᱝᱟᱝ ᱫᱟᱜᱤ ᱢᱟᱜᱤ ᱛᱚᱨᱤᱵᱟ activity ᱱᱟᱛᱨᱟᱜᱟ ᱢᱟᱱᱟ ᱞᱮᱤᱵᱟ ᱦᱤᱯᱤᱵᱟ ᱪᱟᱨᱤᱵᱟ ᱪᱮᱞᱤᱵᱟ ᱛᱚᱨᱤᱵᱟ ᱢᱚᱝ ᱫᱩ ᱩᱨᱵᱟ ᱫᱟᱜᱤ ᱠᱟᱨᱤ ᱚᱨᱠᱯᱟ ᱭᱟᱜᱮ ᱟᱱᱟ ᱠᱷᱟᱝᱵᱟ ᱫᱟ ᱢᱟᱭᱱᱟ ᱠᱚᱱᱟ 90 days da ina tawriba activities sigi matung ina sigi system da kiamak amna follow tawge habi sigi matung ina yenga kanda ai gi future se decide tawani 90 days de aduna yamna important oi aduna ina hangi yo question di if you are very passionate about earning a huge amount of money that is a passive income aigi ladiba dream mayam sing se fulfill to honge if you want to translate your dreams into reality yes that 90 days of your network marketing or next money's business is very important kamain hoga da ki ha da koi uji yemina si khoi han han basida ekhoina yamna important oina clear oi base ekhoina concept si natraga business se hodri gi matung da yamna concept se clear oina ba kari gi damakta tawdori bino ha base masi clear oi bam tarkar oi question ahum khakta ne isa da question de ahum khakta hangbi aina horokko matam da masi gi question ahum sa ina isa da hangki aduga mayam da ina haijaningi basu
business se hore hai taragadi isa da question ahum gaktang hangbiyo khoi first ki question je why fact why purpose ne kari no aina masigi business tawge ana khali je kari gidamakta ina darkar oi bano masigi business why next money madugi question sida amu patha da second oibas question sida what haibas ne kari no aina tawgadori base masigi damakta ina tawgadabani na khangi ai kai kuma pamjaba khargi damakta tawgadabani na khangi adugi matungda amu kari no aidugi pamjaba jing du phangandori base kari na no haibasi makhang na bonas adugi matungda madu how haibasi ma question sima ka hambiu kamai na phangadage pamjari basi su khange kanana thongan ga doino basi su khange adubu posak to aina kamai tawraga aina masigi posak si ai gi pam basing si thongba yagadage haibasi factor ahum se fazna clear hoi targadi yes 90 days kana te throughout the life every time you will keep saying I love network marketing, I love direct selling. Yengsi why factor sida kari lege se hojik aigi why factor si clear hoina bagi damakta aigi punsida aigi dream mayam am lei na pamjaba mayam am lei ngasigi business tawge hairo natraga business se tawbiro hairo ngasigi group sida tasengna natraga matam sida paisa bu pamdi natraga paisa darkar hoide haiba misidi masi sadhu sannyasi gumba 1% 2% natna khodima paisa se darkar hoiba ngatna paisa se tanabagi damakta achouba lambi amakhak ina darkar hoi yama chumba idea ama darkar hoi hojiki matamdadi in fact hairagati business tawraga tanbi yai sarkar gi thabak tawraga tanbi yai self employed tawraga tanbi yai startup ama tawbi yai natraga anything ne khoina paisa se tanabagi concept mayam am lei adubu hojiki matamda darkar hoiba concept sing idi kaino idea ama khangni adugi idea du yamna smartly aina madugi posak to chana riba hojiki matamgi market se gi trend jiga loinana masigi lamchel sida aina hapangam targadi ai madudagi paisa tanba yagani adune paisa tanabagi damakta aina darkar oire ibasi karigi no aina paisa tanba darkar oire ibasi kaigi no hai targadi mase aigi apamado aigi aningmadu thonghanabagi damakta ni adune isa da hangbiu karino aina hojik pami base aigi punsi sida darkar oire singsi karino isagi punsi sida karigumba pamiba posak singsi award pakhara leiragadi hojik isana tanbiriba paisa sina isada laiba source of income jingina aigi apamba aigi aningba singsi thonghanba ngamdragadi yes tasengna additional source of income ama natraga extra source of income ama gi darkar oire adubu khwaidagi fajariba karino sigi tangadriba extra source of income sina hojik isana tanbiriba paisa tanbiriba minse masida karigumba amta disturb tawdragadi aigi free hoiba matamda aigi extra time sida aina masida tanba ngam taragadi madu khwaidagi fajaba concept amam oire adune ahanbada isagi dream madi mangda tummaga panghipta hipa matamda mangakpadu nataba isagi wakal sida yamna pamjaba aigi wakal sida leiba ningde se yum fajaba sadiya de car fajaba thaudiya de vacation je foreign vacation chaningi aidi isajing je ada afa international school sing sida tamaningi bank balance yamna lehengi mai pass yamna fajaba yam nuaiba lifestyle se leisino mi mayam ama so ai charity help tawba ngamsinu aibu mi mayam ama so respect to bibari ka to biba sigumba mayam sing se loina pambi ba taragadi sigumba mayam sing se loina fangai taragadi aduga paisa se mayam leraga paisa se enjoy to ba yana ba ingon da time gi freedom ama so lei taragadi madu ai gi life to fulfill loiba na hai loina mi pung khodimak mina ikai khumna biba mina respect to winaba mina regard to wiba successful loiba aina tawriba thabak sida growth leiba security oiba habse khodimak loina pami adu itaragadi sigumba concept sing karai dagi kamaina piba yage aina hojik tawriba posak sina I phangba yarabra aina hojik laiba source of income sina aina pami ba posak sing loina phangba yarabra habse yam munna masigi posak se khanbi madugi posak sing loina phangaga lae atopas current source of income sina loina fulfill tawre idi tha madal pa crore tara kon konsa idi tanba ngame matam ji loina bak lemaga leibani idi free da thabak se tawdraga so paisa se dum lai idi yamna nungaiba lifestyle amadal leibani haibo itaragadi masigi startup natraga na masigi business natraga direct selling se tawrubagi masida concept umta leitre darkar sumai oide adubu phangba ngamdriba darkar oiriba misaktu madi masigi concept sima tawnabagi posak sima darkar sungsoi soidana oiba lai
वाई फैक्टर से इन हाइनिंग बसनी मसिगी आई अपाम इन निंग थोंनिंग पोसक सिंगसे मसि फंगदब यादे न कन्न खल्लग लेरिब मिसिंग सिंगसे हैंग हांगबियो मसि फंगद्रगसु तोगे हाइब ओरगदि कैसु काइदे दुग मसि फंगदब यादे हाइब तारगदि दैट इज योर पर्पस मसि खंगबिनबगिदमक्ता इसाना इसाबु अमुक्तंग तसेंगना मसक खंगबिनबा सेल्फ रियलाइजेशन कवि तसेंग हारगदि आई इसाना इसाजिबु मसक खंगनबा तो हनबियो आई हौगिबा पास्ट आई कमाइना हौगी अंगांग ओरिंगदि ngasi फावको लाको पुंसिस द कमाइना हौगी हौजिक प्रेजेंट आई फैमिली लेरे आई नुपी आई लेरे आई चा लेरे लेसिंग सिद कमाइना आई हौजिक से हेंगी पैसा से यामना सिंतोक सिंजिन अरेम पा कोना कईगुंबा सेल की मदमक्ता नत्रगा कईगुंबा ई अवाबम त लेतना आई हौजिक हिंगिब्रा अदुगा कईगुंबा वाट पो इतारगदि आई लाइफ से आई कमाइना हिंगी आई फ्यूचर सिदा आई अंगांग सिंजिना चावखलगलगा नत्रगा आई अहल ओरप मतम दा पैसा तानब मतम ngamaktro matam singida aigi savings na lehogda taragadi aigi life se karai da depend tawdori aigi family se karai da depend tawdori sine past me khanbiro past gi just have a lesson from the past regret tawbiro no past study du ta hodre I phangodre du ngamodre bagi awab to tok piro just past gi aina sit oi gi bagi masigi mong si taw gi bagi aina paisa su yamna tan ngamdri ne aina thabak sing I chawma taw ngamodri ni sumai tawramagadi tawrma yai have because just lesson ji ma khaglo biro aduga la iba past na agi hujik ki present punsi ji bu sembire ibagi lambi se ningsang biyo aduga hujik present ta hingiba punsi se mayek seng na khang na bo na biyo aigi punsi se kamaina hingi yamna awat apa leitana yamna paisa yamna pairaga paisa gi ta awat pa leitana lekai sta yamna izat leina I matam gi freedom ama leina I hingi bara hingdragadi ai oirakadori bai gi punsi gi matung gi punsi sta I je kai oirakadori hingdaba oitargadi taseng na hargadi khoi gi future se yamna danger oire मधुकी डेंजर ओइबदो ओहेलरोय आई मसिगी पोसे ngasi सही अनि सिदा अहुम सिदा मरी सिदा मंगा सिदा आइना यामना स्मार्ट ओइबा थबक अमख यामना फजबा टीम अमगा यामना achumba lambi amada aina tawragadi mase suksoi soidana I phangba yai haibagi concept se aikoina sida utle nangonda adu itargadi kaidobagi tawroi doino masine why factor is present and the future is the yamna focus tawbiyo aduna life the opportunity mayam am lei khudong chaba aina tawba yaba mayam am lei tawba yaba mayam singsi marakta aina pamiba khudimak sibu piba yaba posak si kari no on hojik thiba taragadi yes network marketing or direct selling industry se machina khwaidagi success hoina piba yaba posak ma oire machina aigi dream sing de khangdang phangan banate ai isamak se yamna successful loiba leader am oina grooming tawba yabagi sembirak pa yabagi ai khakta natna atopa mi mayam amaso amu help to biba ya arga mo khoi ju chap manana successful oiba mi mayam ama simbirak pa yabagi taseng bal lambi ama network marketing gi makha da leire ai khakta natana ai team mayam sim so ai ju sembi ba yare adu ita di kari gi damakta I network marketing gi ponsi si tawroi oiroi do isa ni sabu masak khangna bo hona biu taseng na masigi why factor natraga kari gi damakta tawgadori bano purpose of choosing network marketing or purpose of doing direct selling or network marketing have a masigi posak sima munna khanbiro isa da masigi posak se tumdringai gi mamangda ahingi matam just take 2 minutes hangbiyo isa gi question se ai nupi na ingon da pi hang liba demand mayam sing se ai loina fulfill ton bangamra tasengna prithvi sida nupa mapuroiba natraga na macha kana mata leiramoi अखोई ममा मपा निंगी ममा मपाबू नुंगाइना थमनिंगदबा मागी नुपी बो मापो मचाबो नुंगाइना थमनिंगदबा अखी अमो हराव तयाम कोइबा लंगबा कनाम त पबिनिंगदबा कनाम त ngамoi leiramoi अदुबु करिगिदमक्ता अखोई पुबा ngamdribano करिगिदमक्ता अखोई मखोई हराव न थमनबा ngamdribano अदु आइगी पुंसिसदा मसी पुबीबा ngammaroi tawraroi just sumaina hingiba पुंसिसदा दम चटखरसनो हिंगरसनो आई लाइफ से दम compromise तवरगा चटखरगे हाइबगी वखल अमा ओरगदी तोखरे अदुबु पामिबा पोसक तो थोंगन्नबगी लंबी अमा लेरगदी करी तौबगी तौरोइदोइनो हाइबगी कॉन्सेप्ट्स नि वाई फैक्टर्स दा इना मयामदा हंगनिंगस मसिगी वाई फैक्टर्स है अइना हंगजब नते इसाना इसादा खक्तंग हंगलगा तुमद्रिगी ममांगदा मिनट अनिदंग लौबियो मिटसि उसिलकांदा करी नो अइना होजिक लेरिबा पोंसिजे करी तौबा याय अइना होजिक लेरिबा सोर्स ऑफ इनकम सिदा एनी काइंड ऑफ अ सोर्स ऑफ इनकम ओइरो सिदा
disturb se sung tau na yamna list oiba amount amakak aina invest tor kanda chakcha haijana amda loi thokpa yaba amount amakak aina tor kanda paisa ahen amada thada banatana atopa anoba posak amta leiba natana kanagum amta de yon banatana aina business to tawba ya taragadi kaidobagi ai tawroi doino haibase si y factor se mona khanbiyo y factor se clear oiba matung da laiba concept se kaino what factor ni what factor se karino ina tawdo se that is next money akoina concept to de clear oi gre ko koi plan session do amkhanna masigi kaina yengbi hai taragadi ai description da hapsage description da ki masu amuk check tawbiyo aduga next money ki plan si yengbi daragadi masigi startup ki plan si yengbi base so clear oi eduna plan section da yengbiyo hana ai description da hapsage aduga kamaina hougadage haibagi posaction ina makhagi conception the 90 days the first 90 days of my joining of next money sida kamaina tawgadage haibasne karamna tawgadage how haibasne karino tawgadage je khangaba kamaina tawgadage haibase khang daragadi aina pamiba aigi purpose to mati phangnaba aigi team siga loina na aigi right mentors siga loina na right platforms ai jara tawragadi sung soi dina phangba yabagi sini formula ne dina 3 success formula next money ki hognabagi concept se next ki concept sida tasengna masi horuknabagi damakta first lesson sida karino ai taragadi yamna important oiva factor ahum khak lei masi factor om se karino haigadi first mindset ni second sida skill set ni third sida tool set ni I repeat mindset skill set and tool set mindset haisna kaino mayamna akoina hojik network marketing gi oidabani oiroi tawno aiju mangabani paisa mangan bani matam mangan bani haibagi concept amai adugi posuk tu neina hamada clear oi tawriba posuk tu makoi tasengna niyom chumna tawbra natraga afaba achumba mi jingjiga tawminabra natraga just show off katang tawba masada yamna upchaba tasengna makoina adugi posuk tu yamna depth oina khambadi nataba madugi posuk singduga tawmin mi jingduga tawminabra moi system je fazna follow tawibra tawdrabani na tawriba market ki concepts da kana ba yaba posuk singidi akoi karim ta khangdre mayam gi iho amada mayam gi dhaw amada aduna tawine masu tawine khoisu tawrusine kana ba yaine na ngakta gi excitement do na pura kana khoi tawre do excitement do ai khoi na maintain tawba ngamdrabani na chumna tawdrabani na poto result do lakdrabani na khoi adom mang aduna sigi posuk se tasengna khangbi ba madarkar hoy aigi offline sida natraga leiriba aigi mamangda why network marketing e kwaidagi potential ji kaino kaina ina dreamers guide sida kitang follow to bio dai targadi yam success hoiba yagani ko manipur gi waragadi ai masi network marketing se not only next money ai khodimak network ki he concept me yam jing direct selling ki concept me yam jing se ai loina ba help to na ba yamna kanna ai huji khona jari bane gi experience ngai na mengo da gi tamjari ba me yam jing siga concept sing siga torga tune network marketing ki concept sima ai gi mind da yamna clear oi bam darkar oi masi mi bu samna ba mi bu yauhan ba mi ngo da ching ba mi ngo da po joli ba si concept khatna tana network marketing sida yamna chawba scope me yamam leiri ha ba si masi gi mindset sima khang darkar oi aduga next money se tawgi hai taragadi smartphone ai koina pairi ba smartphone ja just not a smartphone masi de sida koi electronic gadget khatna te masi money making gadget ono thokpa yai dane aina plan handan jan aina laujari ba ina panjari se kari no ai taragadi koi khudim masi social media sis nai koi khudim message tha nai koi khudim facebook yengi aduga manipur gi scenario da hai taragasu smartphone se da social media se da hojik tawrei ba kwa mana bawba nga ma cha bawba koi sana chaba khopa ba koi social media da hojik thola khanda business se tawba hore manipur khakta gi natna worldwide se da hojik live posak se kaino every business me am jing je hojik loina ba internet based oina masi social media gi based da online market ama hojik oina on thore app India ki kachilla mada fama kanda US ta Australia da megi poche affiliate marketing gi makha da concept ta poche yole to sida pham na ahing sida makoina lupa mayam ama tan ba ngam gi concept ama laire do aikhoi gi laikai da di aikhoi gi iramdam sida di sigi concept sing je aikhoi ayam ba jing da kai do gi khangna dri ba na masi oi ba yade na khali ba si kari no chakhola bane technology sigi matung ina matam sigi matung ina aikhoi business ki concept se masi gi mindset se aikhoi gi makha da laira do masi gi mindset se ma yam important oina khangba darkar hoy adugi mathukta leiraga di aikoina US ta paisa ta leibdu kamaina no online da paisa ta leibdu kamaina no aina tan da wani tan ba yaba mayam am dile YouTube channel sema ka da mayam am na paisa mayam am tan mondre moin tali jing du kamaina no sigi tali jing jiki skill ghara leigani kamai tawroina habje sigi skill jing jai koi tamba khangbam darkar hoy masigi skill je set taw gai ta de koi training sessions ma yaw darkar hoy ki offline da wali taw darkar hoy mayam am thiba pa ba mayam am darkar hoy
अदुगा लास्ट मसीगी माइंडसेट से सेमन गे नत्रगा स्किल से सेमन गे सिगु मसी जाय तारगदी बिजनेस से होगे हाय तारगदी अखोई बिजनेस की मटेरियल मयाम हम दरकार होई ओनली प्रोडक्ट से खत नथबा अखोई मदुगी बिजनेस से सपोर्ट तौनबनी मटेरियल ने सिगी टूल सिदा इन हारिबसना टूल सिदा बिजनेस के प्रोडक्ट नते नत्रगा सर्विस तो नते मसीदा टूल सिदा इन हारिबसे मसीगी बिजनेस बु सपोर्ट तौनबा सपोर्टिंग टूल्स ने लान चंगे हाय तारगदी इसा इथन चंगबो नतबा कुचु गलाई गरा पुद यार अदुगी कुचु गलाई सिंजे करी नो करी मटेरियल दरकार होइगे मसीदा लाइक की मतंग दो भी आई सीडीएस हो भी आई मसीदा यूट्यूब की लिंक्स हो भी आई वीडियोस हो भी आई पीडीएफ्स हो भी आई टेस्टिमोनियल्स हो भी आई कना पैसा क्या तांगरगे करी ओरिगे हाबगी खुदम पीनब प्रमाण पीनब मयाम हो भी मसीगुम्बा सिगी फैक्टर अहुम सिमसु याम इंपोर्टेंट होई फर्स्ट इज माइंडसेट सेकंड इज स्किल सेट एंड थर्ड इज टूल सेट आई रिपीट माइंडसेट स्किल सेट एंड टूल सेट ला मथंगदा अमुक सिदैसिदा अखोइना हाउ टू सेट अप माइंड फॉर नेटवर्क मार्केटिंग इसे अखोई कमाइना माइंड से सेटअप तौगदगे हाय तारगदी ख्वाई इहान बस सेटअप तौगदे प्रायोरिटी में सेट तौग दरकार होई रियलिस्टिक ओइबा गोल अमा इना हन फंगब याबा गोल अमा का भाप न साबा मोंद्रंग सानाबा नतबा फंगब याबा गोल अमा का इना सिगी पोसक से नत्रगा सिप या था अमदा सुगी पैसा जे चही अमगी मतुंग दगिदी आई था अमदा लुपा लिसिंग यांखै गी चांग जे सिदगिदी सोइद थोइदना तानगे आई टीवी में लेगे सिदगे आई बाइक में लेगे कार में था चाहिए नहीं सी मनुंग ngамnabagi target से फंग तारगदी सिगी target से फंगनबगी होनबदा आइना डे टू डे लाइफस्टाइल एक्टिविटी मयाम अमा तौरी करीम तकाना दबदा लेकाइदा खुलंग लेबुंग फमोबा याई नत्रगा वॉकिंग चलगा मतम मांगलुबी याई मानबगी पार्टी चलुबा याई नत्रगा इसै यंगबा लीला फला टीवी यंग थोगा मतम मयाम अमा मांगहलबी याई लाइरिबा मांगहलिबा मतम मयाम से मसीने अखोइना तसेंगना मसीसिबु खोमजिल्लगा यामना हाइसिंगना आइगे माई पाकपा पुंसीसिदा सक्सेस अमा ओइरकनबगिदमक्ता चही अनि अहुम नत्रगा मांगासगी स्ट्रगल अमा तौगे मदुगी मतुंगदा अमुक हन्ना अखोइ थबक तौबगी दरकार ओइरक्तबगी कॉन्सेप्ट अमा तौगे हाइ तारगदी मदो करमबना हेना दरकार ओइबनो करमबा पोस्टना इ नोंगमगी सुंचोइ छोइदना तौदबा यादबनो हाइबगी प्रायोरिटी हाइबमा अहान अकोनगी थबक हाइबमा आइंगोंदा सेट तौदबा यादरे दरकार होइदबसिंदु तोक्थोकदमनि ख्वाइदगी दरकार होइबा पोसक्तदनि चही मंगा सि थबक तौरकान एगी रिमेनिंग 40 इयर्स आई थबक तौदबा या तारगदी पैसा तानबदबा या तारगदी दम मथंदल पैसा लाकनबगी पैसिव इनकम अमा लाकनबगी लंबी अम लै तारगदी मसिगी थबक सिदा कैदोबगी आइना मसि ख्वाइदगी हानहानबा एगी प्रायोरिटी नि ख्वाइदगी दरकार होइबजे मसि थबक सि नोंमदा सुं सोइ सोइदना तहुदा यादे हाबजे कैदोबगी प्रायोरिटी पिरोइदनि मसि पीदबा कांबुसननि अखोइना नेटवर्क मार्केटिंग द फेल होइबसे वाखलदि तौगेना दुम खनबा तौरगदी दुम कानागनी हाइना दुम खनबा अदुबो मसिगी बिजनेस से तौबगी मतमसगी महोता इ इमानबगी पार्टी दुना हेन इंपोर्टेंट होय इमानबगा कोइबा चलु होदना हेन इंपोर्टेंट होय लीला येंगबा चलु होदना हेन इंपोर्टेंट होय टीवी येंग लेबदना हेन इंपोर्टेंट होय चही मंगा टीवी येंगदबदा इंगोंदा केमता मांगोय चही मंगा इन लीला येंगदबदा केमता मांगोय अदुबो आइना हाइनिंगबदी मदुगी प्रायोरिटी जे मसि सेट तौरगा थमदा तारगदी अखोइना तौरिबा थबकसे माइ पालक्तनबगी मरम अमा ओय अदुना ख्वाइ इहान हानबसे आई रियलिस्टिक द गोल से टारगेट से आई उरब मतुंगदा तौगदरिबा टारगेट से दी प्रायोरिटी में सेट तौब दरकार होय यामना स्ट्रिक्ट ओइबा प्रायोरिटी दो सेट तौ तारगदी आथ मरु ओइबा अथंग अनाउ दो सेट तौ तारगदी इंगोंदा नोंमगी ओइबा रूटीन नमसु फॉलो तौदबा यारो यामना डिसिप्लिन ओइबा इसादने टोटल ट्रांसफॉर्मेशन अमा इंगोंदा लाकनी इंगोंदा पर्सनालिटी द चेंज तौरकनी हाइजे मथंदा सिगुबा मयाम जिंजे लोइना फॉलो तौबा मतमदा दम तम तम नौरकनी अदुगी मतुंगदा इंगोंदा स्ट्रेंथ नत्रगा आइगी वीकनेस से करीनो हाइबसे इसानि तन खंगना बोनागदमनी आइना ngasai ahanbada self realization nama hana darkar oi and haibase isani sabo masak khangjabase darkar oi aina tawbungam basi karino aina ngamda basi karino adu khang daragadi ai isamak na khangbangam da taragasu aigi mentors da hango mangoda wari sana kada mana clues mayam ama pirakani aigi guide na clues mayam ama pirakani adugi clues induga matung da ina introspect torokani thanda khanjaba matam sida ai ngonda strength se kaino aigi weakness se karino khalakan mi atopana aibu khangbibabudi ai ithandana ai isabu khangbibasna khwaidagi hena sincere oiba natraga khwaidagi true oiba khwaidagi achumba mongdu dai khangbangani aduga yamna thamoi sengna masigi posak se aina follow toraga weakness oiba posak sibu aina semkatnaba awatpa mayam sing sibu aina semkatlaba aduga igi strength sibu phajna achumba mongda ina apply tobu ngam taragadi igi success oiraknabagi lambi amada dum lakani
adune nungtigi aikoina khwai hananba darkar oide anouba thabakni system amani system se khangba darkar oi khangba o darkar oiba system se masi tauge hai taragadi first 90 days gi manungda aikoi masi yamna important oina paaba khangba kharga matam khara dorisu minute 10 dorisu 10 dorisu pungkai dorisu ai masigi system gi matangda ai paaba ai gi maramda ai gi development gi matangda paaba simi yam darkar oi adugi mauta system sing se fajna understand tawwa system sigi manungda kamaina leiri kari thabak tawri haba sing se loina khangnaba tamba paaba simi yam darkar oi aduna aina hainingi basdi action taker ama oyu haibasni implement to haibani experiment to haibana te karino hai targade khoi proven system ane na aina harma mangda so haigare adune moina zero dagi horakanda ada top fok chakhibagi lambi sida chakhiba experiencing do adu khaktang ai khoi tamsi aduga mohoina chalibado ai isamak na jo action hoina ai implement tawsi experiment to haibani te ithanda isana lakpa gyan du potho akanda sumai tawradi oibi ai sumai tawraga hairaga yengene haibagi concept nati masi taw taragadi ai khoina ninghanaba oiraktaba matam sida ai khoi yamna ninghanaba tholakani aduga ai khoi isa ithanda tawriba business quit torkani quit torko na te khona pamis quit toro ai hai taragadi kai torkani result lakpada aina tawri bosak se result se sa laba mi se sa jauk sa laba paisa se sa talaba business se growth sa oragadi ai never ai quit chung taw toro adugi posak to lake hai taragadi system de chumna ai implement to do madar ka action taker mo be darkar oi experiment to abande ithanda to abane te team mamaga loina na to abani ko adune masida masigi teams ne leina bagi damakta ige growing offline ama leina offline di mayamam lebi ai madu business tawraga hora aga madu tokiba kangbu so yan biyai natraga fajana tawbu ngamdaba se or ko yai natraga magi efficiency rate yamna nem boy biyai adugi mayam dugi marak sida yamna growing oiriba yamna efficient oina thabak tawriba misak se magi makhaji matung illa kana magi mentorship natraga guide se mathang fajana tawr taraga di ai yam fajana kana ba sida ga ne adu khwaidagi darkar oibadi ai gi same aina tawriba profile work profile natraga ai gi thabak se gi profile gi matung na chap manaba madugi background chap manaba misak ama phanga gi hena kana gan aduni khwaidagi darkar oibase aina haijening basi network marketing natraga direct selling dadi yamna fajaba relation amada khamaga ekoi thabak tawbo si darkar o yamana amabu namthak tawbi bana taw aigi system je yahon nabagi damakta namthak tawbi bana traga aina kana nabagi damakta namthak tawbi bana taw ekoi gi team se pull up na yamna fajaba relation amada ekoi thabak se tawbi na darkar oi aduna network marketing je horokpa matam sida aduni oiroi haibagi karino wathini haibagi concept mayam ama leire aduna ahanba first 90 days dadi negative remarks se ai ki atop circle sidi topiro even ai gi imung dagi ai gi wife dagi oibi ai gi parents dagi oibi ai gi neighbors ai gi relatives dagi circle dagi negative comment mayam ama ingon da thengna rakani lakani ado aina kauroidabadi karino hai targadi aina tawribase makhoi gi natte aigi sagini aigi life gini aigi future gini aina hauriba aigi purpose karino habis ningsang biu aina masigi business tawribagi purpose karino habis ningsang biu do targadi you will never quit phangda yadi habagi concept ma leitaragadi sida la even negative comment mayam sing je loina bak negative tawram kana positivity se natraga motivation natraga nagi makada commitment je dom leiraga lakane adu negative comment sing jina nang overcome tawi taragadi lairiba posak se oi basung yaroi negative comments de adum thengnagani is a part of network marketing life ni ko se aduni khwaidigi han ba khoi gi key motto se kaino ahan badak let us learn and let us take action khoi tamsi ahan na phajana tamnan si adu matung da khoi action tawji aduga matung da khoi matung ga laiba kangbu se mo khoi tambi si habisni masne the power of the real power of the duplication system just like the network marketing se khoi tawsi aduga sidai priority setting ki wari amakak ai sidai makhalam da panjage masigi priority setting natragana time management habasni ko yamna strict oiba routine amaga loina dakar oi habase priority setting sidai na harise family si yamna important ne family yaudra di ai chu ai parents lairam darga di ai chu laoi aduga ai gi makhada lai bai gi cha sing aina hona bidraga di chimbi darga di makoi chu oiba yaro edna family gi yamna cordial oiba relation ama se ai gi business yamna peacefully thabak tau gai targa family gi support ma yamna important oi hai di karigino hai targa di honari ba khodimak se ai gi family gi ni aduna family se aina tawriba posak se yamna convince oiba su darkar oi aduga makoi da yamna fajaba moi gi darkar oiba mayam si su yamna fulfill tawbiba isana su makoi je business tawre haina kaukthok pi bana taba langthok pi bana taba makoi da su yamna fajaba makoi yaning ba pam basing gi thung me raga tawriba posak se karino hai se moina khangbi raga makoi gi support ka loina na tawraga di business oirak na ba gi khwaidagi
मरुओइबा पोसक मोइगनी अदुना प्रायोरिटी से फैमिली द तौबियो फैमिली के दरकार ओइबा पोसक से अंगांग नारे नत्रगा नुपी नारे आइगा तोगथोगा आई बिजनेस तौदि यादे हाइबगी कॉन्सेप्ट से मसिमा खनबिगन प्रायोरिटी से आइगी फैमिली से प्रायोरिटी से तंबियो अदुगी मतुंगदा आइन होजिक होजिक करेंट जॉब नत्रगा सोर्स ऑफ इनकम से मसिदा अदुम काइदना अदुम तौबियो करिगिनो हाइ तारगदी अखोइना पार्ट टाइम ने हाइना अखोइना स्टार्ट तौरकनी सिगुमगी कॉन्सेप्ट से पार्ट टाइम सिना अखोइना फुल टाइम बिसलागा अखोइना तौरगदी होजिक लाइबा सोर्स ऑफ इनकम से आइना थबक चगदब सत्रबा आइना मसिदा बिजनेस सकदब चत्रबा आइना दुकान हांगदबदो हांगबिद्रबा सिगी पोसक से तौ लै तारगदी होजिक होजिक की हरकपगी ओइना दे अखोइना सोर्स ऑफ इनकम दो यामना वांगा लाकबा नतबनिना आइगी फैमिली दो देगी करेंट सोर्स ऑफ इनकम से डिपेंड तौरिबनिना मदुगी फैमिली की कॉन्फ्लिक्ट अमा नत्रगा पैसा की शॉर्टेज में याम लाकनी अदुना यामना स्मार्ट ओइना मसिगी कॉन्सेप्ट से तौजी अदुगा करेंट जॉब नत्रगना करेंट इनकम सोर्स से मसिमदि नेगेट तौबिदबिदा मागी अहांग मतमसिदा अखोइ तौबिसी अदुगा मसिना सेकेंड प्रायोरिटी द सुंसोइ सोइदना थंबियो अदुगा मसिगी अनीसिगी मखादा अइना हाइनिंगी बसे अहुम सुबदि नेक्स्ट मनी की बिजनेस से एट एनी कॉस्ट थर्ड प्रायोरिटी द नेक्स्ट मनी से सिगी अनी फैमिली अदुगा करेंट जॉब्स की मखादा अइगी नेक्स्ट मनी की बिजनेस की प्रायोरिटी से मदि थंबियो मसिगी मखादा कुमथाग्रगदि अइना तौबिरिबा बिजनेस मसु मसिमसु ओइरो मसिदा मखादा लेसे गेम्स होइबि याइ स्पोर्ट्स होइबि याइ एक्सरसाइज होइबि याइ पार्टी होइबि याइ मूवी पिकनिक तौब चतप होइबि याइ नत्रगना अखोइ कोइबा चतप याइ सुगुम्बा तौरिबा एक्टिविटी अनवांटेड मैम जीवन इमानबगी बर्थडे पार्टी नत्रगा मचागी बर्थडे पार्टी दो कईगुम एक्सक्यूज अमा लौरगा आई चलरो एगी फैमिली की मी अमा थारगे एगी समथिंग सिगुम्बा मीटिंग अमा लेरे यामना अर्जेंट होइबनि तौदे यारो रिक्वेस्ट तौबो हाइदि बॉस तौर आइदि बिजनेस तौर नि ला आरोय हैबा नतब मीनसु नुंगाइगदबा मीनसु चतनब यागदबा यामना फजब वाही अमदा अइना दुगी पोसक तो खितंग साइड तौरकांदा अइना बिजनेस तो तौ तारगदि मीदुसु सावरोय एगी बिजनेस से तौबा यागन सिगी टेक्निक सिमा इंगोना पीगदबने अदुना अइना ngasai हामा हाइबनि टीवी यंगदबा चही मंगाई टीवी यंगदबदा कैम पंगोना सोकपा लेरोय सिनेमा यंगदबदा कैम सोकपा लेरोय टीवी यंगदबदा कैम सोकपा लेरोय अइंगोंदा होजिक मणिपुर की हाव फिल्म स्टार मयाम जिंग अइना यूट्यूब ता करीदा दुदा थीरकांदा येंगिबा मयाम जिंग मखोइ जे कैम सर्च तौदबिदा अइ मसिगी महता अइ नेक्स्ट मनी नत्रगा अइगी बिजनेस से थरो लेबदा अइंगोंदा करीमता मांगजबम लेरो अहोइना दम अइंगोंदा तोंगबा लाकन अदुना अइंगोंदा तोंगबा लाकदबा अइंगोंदा कानागदबा पोसक अमा लेबनिना अइगी प्रायोरिटी से नेक्स्ट मनी की बिजनेस से नत्रगा अइना तौरिबा डायरेक्ट सेलिंग जिगी मसिगी बिजनेस मसिदा पीबियो प्रायोरिटी से सिनेमा येंगबसिना अइना तौरिबा बिजनेस तगी हेना इंपोर्टेंट ओइ तारगदी अइना तौरिबा बिजनेस की करीकुबा मीनिंग अमता लेत्रे मति सुंतौ तौबिरनो कैम कानरो तसेंग तौबिदबना फरनी ददी मसिगी प्रायोरिटी सेटिंग से तौर मतुंगदा आई टाइम मैनेजमेंट से येंगदनी नोंगदा 24 आवर्स नि 24 आवर्स की मतुंगदा खाइदोका कैलकुलेट तौगी इच 24 आवर्स की पुंग अममम पुंगाय अममम जई करी तौगी असि यंगबियो नोंगदा पुंग 3 तुंबाय बसे अइखोइ होजिक फजै 3 तुंबसे मोर देन इनफ ने यारे होय आंगांग ओइबसिंग दिखा तुमनी अदुबो चई से 18 प्लस तगिना अखोइ होजिक बिजनेस यामना ग्रोइंग वन तौसे 18 दगिना 20 दगिना 50 55 की रेंज बॉक्स की हारे वसिगी सिदा इना इवन 6 आवर के तुंबाय बसे इज मोर देन इनफ अदनी चाही मरी मंगा से याम स्ट्रगल अमा तौगे हाइतादी इवन 5 आवर्स बक तो मोन हाइदोइने अदुगा अहेन पुंग अमा जे आई कईगुम लर्निंग अमा तौबनी खंगदे बिजनेस तौबो याबा कांसेप्ट अमा दई थबक से तौबियो अदुइ तारगदी अतोपा पोसक सिंगसे अमु येंबियो अइना ऑफिस चतप मतमदा क्याम चली अइना थबक सुब चतप मतमदा क्याम चली अइना बिजनेस तौब मतमदा क्याम चली सी मतमदा अइना करंबा मतम से काइथोप याई करंबा मतमदा हलई अइना चाबा थकपा सिग मतम से क्याम तौई मयाम सिंगसे लोइना 24 आवर्स से अयुक की हेक होगलकपा मतमदगी हौरगा पुंग खुदिंगी सुम पाथोकबसिना आई हेक नोंदांग तुममदागी मतम सिबो पाथोग येंबियो दुगा इफेक्टिव ओइना इंगोंदा नोंगमदा सिगी बिजनेस से तौनबा पुंग कया फंगगी येंगे एट एन एवरेज फॉर इन every person इंगोंदा 3 दगिना 4 आवर्स दे सुंसोइ सोइदना फंगने दो 3 आवर्स बगाइना काइथोकाना नेक्स्ट मनी की बिजनेस से starting in 9 months the 3 hours de sum soi dana piba ngama natra at least 2 hours bak sum soi dana yamna sincerely piba ngama yes you are on the right platform you are on the right path you are on the right direction to get success in this next money business within the 5 years the financial freedom natra aina pame ba dream thayam sing to reality de sum soi dana translate to one masigi time gi management sama so hai मशीन आई अहानब पार्ट से थमजनीब नेक्स्ट मनी से कमायन स्टार्ट तौगदगे है मथंग से मथंग की पार्ट थमजगे थैंक यू।